ꯄꯨꯈꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯑꯩ ꯈꯣꯡꯖꯣꯝꯗ ꯂꯥꯛꯆꯔꯦ ꯅꯨꯃꯤꯠ ꯂꯩꯁꯦ ꯃꯌꯥꯝ ꯅꯨꯃꯤꯠ ꯂꯩꯁꯦ ꯌꯥꯝ ꯀꯦꯜꯂꯝꯃꯦ ꯅꯣꯡ ꯇꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯥꯝꯃꯨꯏ ꯑꯆꯧ ꯑꯆꯧꯕ ꯌꯥꯎꯔꯦ ꯋꯥꯔꯧꯕꯤꯕ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯔꯤꯅꯥ ꯂꯥꯛꯄꯤꯔꯝꯃꯦ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯠꯄꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯟꯕ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯤꯗ ꯂꯥꯏꯚ ꯊꯥꯕꯗꯣ ꯌꯥꯔꯛꯇꯕ ꯑꯗꯨꯒꯤ ꯔꯤꯅꯥ ꯂꯥꯛꯄꯤꯔꯝꯃꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯃꯤꯠ ꯂꯩꯁꯦ ꯌꯥꯝ ꯄꯥꯝꯃꯨꯏ ꯑꯩꯈꯣꯏꯅ ꯕꯣꯠꯁꯨ ꯌꯥꯝ ꯄꯥꯝꯃꯨꯔꯤꯁꯤꯅꯗꯤ ꯃꯄꯨꯁꯤꯅꯗꯤ ꯍꯥꯏꯗꯤ ꯁꯤꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏ ꯌꯦꯡꯉꯣ ꯁꯤ ꯑꯣꯏꯔꯤ ꯐꯤꯕꯝꯁꯤꯗ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯐꯝ ꯆꯥꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯣꯇꯜꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯒꯤ ꯌꯥꯝ ꯃꯐꯝ ꯆꯥꯗꯅ ꯃꯐꯝ ꯆꯥꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯀꯣ ꯁꯤꯁꯨ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯦ ꯂꯥꯛꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯑꯃꯁꯨꯡ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯂ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯉꯁꯤꯁꯦ ꯃꯤ ꯌꯥꯝ ꯂꯥꯛꯅꯗꯦ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯛꯇꯤ ꯈꯪꯖꯗ꯭ꯔꯦ ꯂꯧꯁꯣꯟꯅ ꯄꯤꯛꯅ ꯅꯄꯗ ꯇꯝꯂꯔꯨꯕ
ꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯂꯣꯠ ꯉꯝꯗ꯭ꯔꯤꯕ ꯐꯖꯩ ꯃꯄꯥꯟ ꯃꯅꯨꯡ ꯆꯪꯉꯒ ꯅꯝꯕꯗꯅ ꯐꯖꯅꯤꯀꯣ ꯉꯁꯥꯏ ꯈꯤꯇꯪ ꯅꯛꯁꯜꯂꯒ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯕꯥꯛꯁꯤ ꯎꯍꯟꯗꯕꯤꯗ ꯐꯖꯩꯀꯣ ꯁꯤ ꯑꯣꯏꯗꯤ ꯃꯌꯥꯝ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩ ꯁꯅꯥꯔꯩ ꯌꯥꯝ ꯍꯧꯕ ꯀꯩꯅꯣ ꯁꯅꯥꯔꯩ ꯁꯣꯔꯤ ꯅꯨꯃꯤꯠꯂꯩ ꯌꯥꯝ ꯊꯥꯕꯗꯣ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯃꯌꯥꯝ ꯑꯌꯨꯛ ꯑꯉꯟꯕꯁꯨ ꯍꯥꯏꯇꯥꯔꯦ ꯑꯁꯪ ꯑꯃꯥꯟ ꯃꯐꯝ ꯐꯖꯕꯁꯦ ꯁꯨꯝ ꯎꯠꯆꯔꯛꯀꯅꯤ ꯃꯌꯥꯝꯒꯤ ꯑꯁꯪ ꯑꯃꯥꯟꯁꯤꯡꯅ ꯁꯨꯝ ꯎꯍꯟꯕꯁꯦ ꯃꯌꯥꯝꯗꯁꯨ ꯃꯤꯠꯇꯁꯨ ꯀꯥꯟꯅꯩꯗꯅ ꯑꯗꯨꯗꯨꯒꯤ ꯈꯜꯂꯒ ꯎꯠꯆꯔꯛꯄꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗꯨꯗ ꯂꯩꯔꯒꯁꯨ ꯎꯠꯆꯔꯛꯀꯦ ꯍꯦ 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 ꯍꯥꯏꯒꯠꯂꯣꯅꯦ ꯅꯪꯒꯤ ꯁꯝꯅ ꯃꯔꯨ ꯂꯣꯛꯄ ꯌꯥꯗ꯭ꯔꯣ ꯃꯥꯜꯂꯦꯀꯣ ꯅꯤꯡꯊꯤꯔꯕꯤ ꯅꯨꯡꯖꯥꯒꯤ ꯃꯥꯏꯊꯣꯡꯅ ꯊꯃꯣꯏꯒꯤ ꯅꯨꯡ ꯆꯦꯛꯅ ꯏꯀꯥꯏꯖꯩꯅꯦ ꯑꯩꯕꯨ ꯌꯦꯡꯕꯗꯤ ꯊꯃꯣꯏꯒꯤ ꯆꯦꯛꯅ ꯏꯀꯥꯏꯖꯩꯅꯦ ꯑꯩꯕꯨ ꯌꯦꯡꯕꯗꯤ ꯍꯥꯏꯒꯠꯂꯣꯅꯦ ꯅꯪꯒꯤ ꯁꯝꯅ ꯅꯤꯡꯊꯤꯔꯕꯤ ꯅꯨꯡꯖꯥꯒꯤ ꯃꯥꯏꯊꯣꯡꯅ ꯄꯨꯔꯅꯤꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯊꯥꯕꯜꯕꯨ ꯂꯩꯆꯤꯜꯒꯤ ꯃꯐꯩꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕꯁꯨ boarding an island booking counter open at summer ꯄꯨꯡ 8ꯇꯒꯤꯀꯣ ꯑꯌꯨꯛꯀꯤ ꯋꯤꯟꯇꯔꯅ ꯄꯨꯡ 9ꯗꯒꯤ ꯀ꯭ꯂꯣꯁꯅ ꯄꯨꯡ 4ꯗ ꯁꯝꯃꯔ ꯑꯣꯏꯌꯨ ꯀ꯭ꯂꯣꯁꯇꯤ ꯄꯨꯡ 4ꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯌꯥꯟꯕꯒꯤꯒꯨꯝꯕ ꯃꯥꯜꯂꯤꯀꯣ ꯁꯤꯁꯦ ꯈꯦꯕꯆꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯌꯨꯠ ꯀ꯭ꯂꯕ ꯈꯣꯡꯖꯣꯝ ꯈꯦꯕꯆꯤꯡ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯕꯣꯠꯁꯦ ꯑꯅꯤ ꯂꯩ ꯁꯤꯗ ꯑꯃꯒ
ꯍꯣꯕ ꯌꯥꯎꯔꯦ ꯁꯤꯒꯤ ꯑꯥꯏꯂꯦꯟꯁꯦ ꯆꯠꯄ ꯌꯥꯕ ꯃꯥꯜꯂꯤꯀꯣ ꯂꯥꯞꯇ ꯁꯤꯗ ꯁꯣꯅꯥꯀꯟꯁꯦ ꯁꯥꯠꯂꯤ ꯃꯣꯏꯒꯤ ꯂꯩꯁꯦ ꯃꯊꯛꯇ ꯉꯥꯛꯇꯪ ꯁꯨꯝ ꯁꯥꯖꯦꯜ ꯇꯧꯒꯦ ꯑꯗꯨꯗꯨꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯗꯣꯝ ꯂꯥꯛꯄ ꯄꯨꯟꯁꯤꯅꯤ ꯈꯨꯗꯨꯡꯁꯤꯡꯅ ꯂꯥꯛꯄꯅꯤ ꯏꯗꯣꯝ ꯍꯤꯡꯕꯗꯤ ꯉꯝꯂꯣꯏ ꯍꯤꯡꯕꯗꯤ ꯉꯝꯂꯣꯏ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯣꯡꯆꯠꯅꯤ ꯈꯣꯡꯆꯠ ꯈꯨꯗꯤꯡ ꯄꯨꯟꯁꯤꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯣꯡꯆꯠꯅꯤ ꯈꯣꯡꯆꯠ ꯈꯨꯗꯤꯡ ꯄꯨꯟꯁꯤꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯒꯅꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯃꯤꯟꯅꯒꯅꯤ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯅꯨ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯁꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯁꯤ ꯆꯠꯃꯤꯟꯅꯔꯁꯤ ꯆꯦꯡꯈꯠꯁꯦ ꯃꯌꯥꯝ ꯁꯤ ꯃꯊꯛꯀꯤꯁꯦꯀꯣ ꯁꯤꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯒꯤ ꯋꯨꯁꯨꯒꯨꯝꯕ ꯃꯥꯜꯂꯦ ꯁꯤ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯌꯥꯎꯋꯦ ꯀꯤꯛ ꯕꯣꯛꯁꯤꯡꯂ ꯕꯣꯛꯁꯤꯡꯂ ꯀꯩꯅꯣꯝꯗꯤ ꯑꯣꯏꯔꯤ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯃꯩ ꯌꯥꯎꯗꯦ ꯐꯣꯟ ꯑꯣꯐ ꯇꯥꯗꯧꯔꯤ ꯆꯠꯂꯦ ꯊꯣꯏꯕꯤꯁꯦ ꯂꯥꯛꯄꯒ ꯆꯠꯂꯒꯤ ꯍꯣꯏ ꯑꯩꯈꯣꯏꯗꯕꯨꯗꯤ ꯃꯩ ꯂꯥꯛꯏ ꯃꯩ ꯂꯥꯛꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯖ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯃꯩ ꯂꯥꯛꯏ ꯑꯁ ꯐꯖꯔꯦ ꯁꯤ ꯌꯦꯡꯉꯨ ꯁꯦꯠ ꯅꯥꯟꯅ ꯅꯣꯏꯗꯤ ꯂꯥꯛꯑꯦꯗꯨꯗꯤ ꯂꯥꯛꯑꯣ ꯆꯥꯔꯖ ꯇꯧꯔꯁꯤ ꯑꯩꯈꯣꯏꯗ ꯃꯩ ꯂꯥꯛꯑꯣ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯌꯥꯏ ꯌꯥꯏ ꯀꯥ ꯍꯥꯡꯉꯤ ꯂꯥꯛꯑꯣ ꯂꯩꯀꯣꯜꯒꯤ ꯒꯨꯂꯥꯞꯅꯤ ꯈꯜꯂꯨꯕ ꯒꯝꯂꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯎꯠꯂꯛꯀꯦꯀꯣ ꯃꯅꯤꯡꯁꯦ ꯀꯌꯥꯝ ꯁꯦꯠ ꯅꯥꯟꯅ ꯌꯦꯡꯉꯨ ꯐꯖꯗ꯭ꯔꯥ ꯀꯥ ꯇꯣꯉꯥꯟ ꯂꯩꯕꯗꯤ ꯇꯜꯂꯦ ꯆꯦꯟꯈꯠꯁꯦ
ꯆꯤꯡꯈꯠꯁꯦ ꯆꯤꯡꯉꯝ ꯌꯥꯝꯅ ꯍꯧꯗ ꯍꯧꯖꯤꯜꯂꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯄꯨꯟꯁꯤꯁꯦ ꯃꯪꯕꯅꯤ ꯃꯪꯗꯕ ꯌꯥꯗꯕ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤꯁꯦ ꯃꯪꯗꯕ ꯌꯥꯗꯕ ꯄꯨꯟꯁꯤꯅꯤ ꯍꯣ 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 ꯆꯤꯡꯈꯠꯁꯤ ꯁꯤꯒꯥꯁꯦ ꯇ꯭ꯔꯦꯛ ꯁꯪꯒꯩ ꯑꯩꯅ ꯍꯥꯟꯅ ꯋꯥꯛꯀꯤꯡ ꯆꯦꯜꯂꯝꯃꯤꯉꯩꯗꯗꯤ ꯇ꯭ꯔꯦꯛ ꯁꯪꯉ ꯐꯖꯕꯅꯤ ꯋꯥꯎ ꯏꯆꯟꯅꯨꯄꯤꯁꯤꯡ ꯊꯣꯛꯄ ꯂꯩ ꯌꯥꯏ ꯏꯆꯟꯅꯨꯄꯤꯁꯤꯡꯒ ꯂꯩꯃꯤꯟꯅꯅꯕ ꯐꯖꯗ꯭ꯔꯥ ꯃꯊꯛꯇ ꯌꯦꯡꯊꯔꯛꯄꯗꯗꯤ ꯋꯥꯎ ꯐꯤꯜꯇꯔ ꯅꯨꯡꯇꯔ ꯑꯝꯐꯥꯎ ꯌꯥꯎꯗ꯭ꯔꯕꯅꯤ ꯁꯤꯐꯧꯗꯤ ꯌꯧꯅꯤ ꯐꯣꯟꯁꯤꯅ ꯐꯤꯜꯇꯔ ꯀꯩꯀꯥꯗꯒꯤ ꯃꯁꯥꯒꯤ ꯌꯥꯎꯖꯕꯗꯨꯒ ꯑꯣꯏꯔꯗꯤ ꯈꯪꯒꯗꯕꯅꯤ ꯁꯤ ꯄꯥꯝꯕꯤꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯅ ꯍꯥꯟꯅ ꯋꯥꯛꯀꯤꯡ ꯆꯦꯜꯂꯝꯃꯤꯉꯩꯗ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯆꯦꯜꯂꯝꯃꯤꯉꯩꯗ ꯎꯠꯈꯤꯕꯅꯦꯕꯀꯣ ꯐꯖꯕꯅꯦ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯁꯪꯇ꯭ꯔꯤꯛꯀ ꯁꯪꯉ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯀꯦꯜꯂꯝꯃꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯟꯕꯅꯤ ꯂꯥꯏꯒꯨꯝꯕ ꯃꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯒ ꯀꯔꯤꯒꯤꯗꯤ ꯆꯥꯟꯅꯔꯣꯏ ꯀꯔꯤꯒꯤꯗꯤ ꯃꯥꯟꯅꯔꯣꯏ ꯁꯠꯁꯦ ꯇꯧꯁꯦ ꯃꯌꯥꯝ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯛꯀꯦ ꯈꯨꯃꯟ ꯍꯥꯏ ꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯩ ꯕ꯭ꯔꯣ ꯈꯨꯃꯟꯁꯦ ꯂꯥꯛꯄ ꯏꯎ ꯎꯗꯦ ꯊꯕꯛ ꯆꯤꯟꯕꯤꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯤꯅꯣ ꯈꯪꯖꯗ꯭ꯔꯦ ꯑꯁ ꯌꯥꯝ ꯀꯨꯏꯔꯕ ꯃꯔꯨꯞꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯣꯀ꯭ꯔꯝ ꯄꯤꯌꯥꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯄꯤꯌꯥꯔꯤꯁꯨ ꯀꯨꯏꯔꯦ ꯂꯥꯛꯄꯤꯒꯤꯗꯕ ꯎꯗꯅ ꯀꯨꯏꯔꯦ ꯕ꯭ꯔꯣ ꯑꯩ ꯑꯗꯨꯅꯦ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤꯅꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯔ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯩ ꯂꯥꯛꯇꯕ ꯃꯥꯜꯂꯦ ꯑꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯗ ꯑꯅꯧꯕ ꯌꯥꯎꯁꯟꯕꯤꯔꯛꯑꯦ ꯂꯥꯛꯄꯤ ꯉꯔꯥꯡ ꯀꯥꯁꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯎꯗꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯉꯔꯥꯡ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯑꯗꯨꯕꯨ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯍꯣꯔꯁꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯍꯧꯖꯤꯛ ꯅꯥꯕ ꯈꯔ ꯐꯕꯤꯔꯕ꯭ꯔꯣ ꯌꯥꯔꯤ ꯅꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯅꯥꯕ ꯊꯨꯅ ꯐꯕꯤꯌꯨ ꯑꯩ ꯕꯤꯑꯦꯐ ꯍꯣꯁ ꯕꯤꯑꯦꯐ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯖꯗ꯭ꯔꯤ
working cancel ini. Wah, si jauh hana ayuk tak dong si mapun je dong cel lagi sini soal. Sajen tu jalan ini sini. Yang si mapun saya tu mau kah kasih kok. Yang mau ayah tu si mungkin tunggu agak lagi deh. Tapi ni satu siapa mau ayah. Cô lại ô Sandri home adune kuina naba yade naba loina phabiro aina mayamgi mohut sinjilage tayong semhom pu dai tare nizarbani mayam akhoi sida yaubiriba leibiba khoi family member khudimak nahanbiganu nada yektana masa phana lehanbiyo aina aina tayong semhom pu da mayam mohut silaga haijari brush tawukige hoi brush tawthokpiruro handakti thabak khara chinba adun ho hoi thabak chinba laibi amagabudi ai khara muk lamje khara muk lapthoramnina sajelje thaba tawjarage aduga hanba thengdana haitare sinau noi adu yesanganu ne yang adu noi mosalido kanante thokpidori yang ado arak pasingna phajade dana ko angau ududa yeksanbado Hey no you don't get out whoa Six, seven, 8, 9, 10. 1, 2, 3, 4, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5,
6, 7, 8, 9, 10. Bro, ꯈꯨꯃꯟꯁꯦ ꯊꯥꯒꯠꯆꯔꯤ. ꯁꯥꯖꯦꯜ ꯑꯗꯨꯝ ꯇꯧꯃꯤꯟꯅꯁꯦ, ꯇꯧꯕꯤꯌꯨ. ꯅꯥꯗ ꯌꯦꯛꯇꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯁꯥꯖꯦꯜ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯃꯌꯥꯝꯁꯨ ꯍꯥꯏꯇꯥꯔꯦ. ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅ ꯍꯥꯏꯇꯥꯔꯦ. One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 2, 8, 9. ꯁꯣ ꯂꯣꯟꯒꯨꯝ ꯇꯧꯕꯅꯦ. Three, 4, 5, 6, 7, 9, 10, 11, 12, 13, 14, 15, 16, 17, 18, 4, 1, 2, 3, 4, 5, 6, 7,
Welcome everyone. Good morning. Walking ꯆꯦꯟꯒꯦ ꯆꯦꯟꯕꯤꯌꯨ ꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯐꯖꯩꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯈꯔ ꯁꯥꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯈꯨꯃꯟꯁꯨ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤ ꯀꯩꯅꯣ ꯍꯥꯞꯀꯦ ꯕ꯭ꯂꯨ ꯍꯥꯞ ꯍꯣ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯤꯗꯣ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅꯦ ꯁꯦꯡꯗ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯃꯤꯟꯅꯁꯤ ꯈꯔ ꯂꯩꯔꯒ ꯑꯩꯁꯦ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯕ ꯑꯃ ꯇꯧꯔꯒ ꯑꯗꯣ ꯃꯇꯝ ꯈꯤꯇꯪꯗꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯃꯌꯦꯛꯁꯦ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯃꯔꯨꯞ ꯄꯤꯌꯥꯔꯤꯁꯨ ꯍꯣꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯄꯤꯌꯥꯔꯤ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯥꯕ ꯄꯨꯡꯐ ꯐꯕꯤꯔꯣ ꯁꯨꯃꯥꯏꯅ ꯍꯥꯟꯅꯒꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯏꯅꯁꯤ ꯅꯥꯕ ꯄꯨꯡꯐ ꯐꯕꯤꯔꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯁꯨ ꯕ꯭ꯔꯣꯒꯤ ꯑꯣꯏꯅꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯆꯠꯂꯣ ꯑꯩ ꯂꯥꯛꯑꯗꯤ ꯆꯠꯅꯤꯡꯉꯝꯅꯤ ꯀꯩꯒꯤꯅꯣ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ
ꯍꯣꯏ ꯐꯖꯔꯒꯦ ꯐꯔꯣ ꯂꯥꯛꯑꯣ ꯌꯥꯗꯦ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤ ꯉꯔꯥꯡꯗꯤ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯅꯨꯃꯤꯗꯥꯡꯒ ꯅꯣꯡꯖꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯏꯗꯅ ꯗꯥꯏꯔꯦꯛ ꯐꯃꯨꯡꯗ ꯑꯗꯨꯝ ꯀꯥꯈ꯭ꯔꯦꯕ ꯆꯥꯛ ꯇꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯥ 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 20 21 22 23 24 25 26 27 28 ah whew ꯅꯣꯏꯗꯨꯅ ꯀꯩꯒꯤ ꯍꯥꯏ ꯅꯣꯛꯅꯤꯡ ꯈꯒꯪ ꯍꯣꯡꯃꯤꯟꯅꯁꯤ ꯕ꯭ꯔꯣ ꯀꯨꯃꯥꯟ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯒꯪ ꯅꯣꯛꯄꯤꯌꯨ ꯑꯩ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥ 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 26 27 28 29 30 Whew. ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯈꯔ ꯈꯔ ꯌꯦꯡꯖꯒꯦ ꯊꯣꯏꯕꯤ ꯑꯩꯅ ꯀꯧꯔꯒ ꯈꯨꯝꯗꯕ ꯍꯥꯏ ꯊꯣꯏꯕꯤꯒꯤꯗꯤꯅꯦ ꯑꯃꯨꯛ ꯂꯥꯛꯑꯃꯅꯤ ꯑꯃꯨꯛꯁꯤ ꯍꯣꯁꯁꯨ ꯌꯥꯝ ꯋꯥꯡꯕ ꯃꯥꯜꯂꯦ ꯑꯩ ꯋꯥꯡꯗꯦꯗ ꯋꯥꯡꯗꯦ ꯑꯩ ꯌꯥꯝ ꯋꯥꯡꯕ ꯅꯠꯇꯦ ꯊꯣꯏꯕꯤꯒꯤ ꯊꯣꯛꯂꯛꯄ ꯆꯠꯂꯒꯦ ꯁꯤꯗꯅꯤ ꯃꯥ ꯍꯥꯏꯗꯤ ꯌꯥꯝ ꯅꯣꯛꯃꯤꯟꯅꯩꯀꯣ ꯅꯪ ꯀꯧꯔꯝꯃꯛꯇꯕ ꯍꯥꯏ ꯑꯩꯗꯤ 10.3 ꯋꯥꯡꯉꯦ ꯄ꯭ꯔꯣ ꯈꯨꯃꯟ ꯑꯁ ꯑꯗꯨꯗꯤ ꯎꯇꯣꯡ ꯋꯥꯇꯣꯟꯗꯧ ꯇꯧꯔꯦꯅꯦ ꯕ꯭ꯔꯁ ꯇꯧꯔꯨꯕꯅꯤ ꯊꯣꯏꯕꯤ ꯑꯣ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯉꯦ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯂꯣꯏꯕ ꯃꯇꯝꯅꯤ ꯃꯥ ꯉꯁꯤꯗꯤ ꯕ꯭ꯔꯁ ꯇꯧꯔꯨꯕꯅꯦ ꯍꯥꯏꯔꯤ ꯔꯦꯟꯕꯤꯁꯨ ꯑꯩ ꯂꯥꯛꯄꯗꯒꯤ ꯆꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯦꯛ ꯂꯥꯛꯄꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯁꯪ ꯑꯃꯥꯟ ꯌꯦꯡꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯖꯩ ꯍꯥꯏꯔꯒ ꯇꯤꯟ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯗꯤ ꯇꯣꯟ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤ ꯈꯪꯗꯦ ꯃꯥꯗꯤ ꯆꯠꯂꯦ ꯑꯃꯨꯛꯁꯨ ꯇꯨ ꯊꯣꯏꯕꯤꯒꯤꯗꯤꯅꯦ ꯆꯠꯂꯒꯦ ꯁꯤꯗꯅꯦ ꯃꯥꯅ ꯍꯥꯏꯗꯣꯏꯁꯦ ꯀꯌꯥꯕ ꯇꯥꯍꯧꯗ꯭ꯔꯦ ꯃꯄꯨ ꯑꯩ ꯌꯥꯝ ꯊꯣꯏꯕꯤꯁꯦ ꯍꯦꯛꯇ ꯂꯥꯛꯄ ꯆꯠꯂꯒꯦ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯔꯤ ꯇꯋꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯌꯥꯝꯁꯦ ꯆꯠꯂꯒꯦ ꯍꯦꯛꯇ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ 1 2
3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 27, 28, 29, 30. Ah. Ah. Whew. Ah. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯣꯡ ꯇꯥꯗ꯭ꯔꯁꯨ ꯃꯐꯝ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯔꯗ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯏ ꯍꯥꯏ. 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15. ꯍꯣꯁ ꯑꯁꯦꯡꯕ ꯑꯩ ꯆꯠꯂꯒꯦ ꯐꯥꯎꯗ ꯑꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ. ꯑꯩꯁꯨ ꯌꯥꯎꯗꯦ 20%ꯅꯦ ꯂꯩꯔꯤꯁꯦ. ꯑꯕꯣꯏ ꯑꯕꯣꯏꯒꯤ ꯅꯨꯄꯤ ꯂꯩꯀꯣ ꯑꯕꯣꯏ ꯅꯨꯄꯤ ꯂꯩꯀꯣ ꯑꯩꯗꯤ 11%. ꯇꯣꯟꯕ ꯌꯥꯎꯗ꯭ꯔꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ. ꯑꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ. ꯍꯣꯏ ꯈꯪꯅꯗꯕꯁꯨ ꯌꯥꯎꯕꯅꯤꯅ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯤꯌꯣ. ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯔꯝꯕ ꯌꯥꯔꯤꯅꯦ. ꯍꯣꯁ I love you. Bye bye. ꯊꯥꯒꯠꯆꯔꯤ. ꯃꯄꯨ ꯃꯊꯛꯇꯩꯗꯨ ꯄꯥꯎ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯕꯕꯥꯏ. ꯃꯄꯨ ꯀꯃꯦꯟ ꯄꯥꯎꯔꯣ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯗꯥꯏꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯑꯣ ꯃꯄꯨ ꯆꯠꯄꯤꯔꯣ. ꯕ꯭ꯔꯣ ꯊꯔꯣꯏ ꯈꯨꯜꯂꯨꯁꯤꯔ ꯂꯝꯕꯤ ꯃꯇꯥꯏꯗ ꯃꯤ ꯌꯥꯝ ꯎꯔꯝꯃꯦ ꯉꯔꯥꯡꯗꯤ. ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯦꯜꯂꯛꯄꯗ ꯊꯔꯣꯏ ꯈꯨꯟꯕꯒꯤ ꯌꯥꯝ ꯆꯠꯅꯕ. ꯕ꯭ꯔꯣ ꯈꯨꯃꯟ 99%ꯅꯦ ꯑꯩꯗꯤ. ꯇꯥꯏꯌꯦ ꯀꯩꯅꯣ ꯊꯣꯏꯕꯤ ꯆꯠꯂꯒꯦ ꯍꯥꯏꯔ ꯀꯩꯅꯣ. ꯊꯣꯏꯕꯤ ꯀꯩꯅꯣ. I love you. ꯍꯥꯏꯇꯥꯔꯦ ꯁꯥꯖꯦꯜ ꯑꯃꯒꯨꯝꯕ ꯇꯧꯖꯈꯤꯒꯦ ꯑꯗꯨꯒ ꯍꯟꯅꯕ ꯇꯧꯔꯒꯦ. ꯄꯨꯡꯁꯦ ꯈꯔ ꯂꯥꯞꯄꯅꯤꯅ
ꯈꯤꯇꯪ ꯍꯟꯈꯤꯕ ꯈꯣꯠꯈꯤꯕꯗ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯅꯕ ꯌꯥꯝ ꯊꯦꯡꯇꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏ ꯌꯦꯡꯉꯛꯀꯅꯨ ꯈꯨꯃꯟ ꯃꯪꯗ ꯃꯪꯗꯨꯒ ꯃꯥꯜꯂꯦ ꯈꯨꯃꯟ ꯁꯥꯎꯔꯦ ꯃꯄꯨꯗ I love you ꯍꯥꯏꯕ ꯅꯪꯗꯤ ꯐꯖꯔꯦ ꯐꯖꯕꯅꯤ ꯁꯥꯎꯗꯦ ꯐꯔꯦ ꯁꯥꯎꯗ꯭ꯔꯗꯤ ꯊꯣꯏꯕꯤ ꯅꯪꯒꯤ ꯗꯤꯄꯤꯁꯦ ꯑꯩꯈꯣꯏ ꯆꯠꯇ ꯀꯨꯏꯔꯦ ꯈꯣꯡꯖꯣꯝꯁꯦ ꯂꯥꯛꯄꯤꯌꯨ ꯑꯗꯨꯝ ꯅꯨꯃꯤꯠꯂꯩ ꯀ ꯌꯥꯝ ꯍꯧꯕꯅꯦ ꯑꯗꯣ ꯅꯨꯃꯤꯠꯂꯩꯗꯣ ꯅꯨꯡꯁꯤꯠꯀ ꯇꯧꯕ ꯅꯣꯡꯒ ꯇꯧꯕꯁꯤꯗ ꯌꯥꯝ ꯍꯧꯔꯦ ꯃꯅꯨꯡ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯂꯣꯜꯂꯦ ꯇꯨ ꯎꯔꯣꯟ 8 ꯀꯥꯏꯗꯣ ꯑꯗꯨꯃꯛ ꯁꯣꯗꯤ ꯂꯣꯜꯂꯦ ꯐꯖꯗ꯭ꯔꯥ ꯁꯤ ꯂꯩꯁꯦ ꯑꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯍꯧꯔꯣ ꯈꯨꯃꯟꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤꯀꯣ ꯊꯣꯏꯕꯤ ꯁꯥꯎꯒꯅꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯍꯧꯔꯣ ꯇꯣ ꯐꯖꯗ꯭ꯔꯥ ꯑꯁ ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛꯀ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯨꯃꯥꯡ ꯃꯔꯤꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯊꯣꯛꯄꯩ ꯃꯑꯣꯡꯅꯤ ꯐꯖꯗ꯭ꯔꯥ ꯇꯉꯥꯡ ꯂꯕꯤ ꯈꯖꯥꯏꯗꯨꯗ ꯁꯨꯃꯥꯏꯅ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯥꯏ ꯀꯤꯕꯨ ꯀꯤꯍꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯍꯧꯕ ꯌꯥꯔꯦ ꯑꯣꯀꯦ ꯌꯨꯝ ꯍꯟꯅꯕ ꯇꯧꯒꯦ ꯆꯠꯂꯒꯦꯀꯣ ꯑꯗꯣ ꯆꯥꯛꯊꯣꯡꯒꯦ ꯍꯣꯏ ꯆꯥꯛꯊꯣꯛꯄꯤꯔꯨꯔꯣ
ꯏꯟꯖꯥꯡ ꯍꯥꯎꯍꯜꯂꯝꯃꯣ꯫ ꯃꯈꯥꯗ ꯌꯦꯡꯁꯤ ꯕ꯭ꯔꯣ ꯀꯣ ꯑꯩ ꯃꯈꯥꯗ ꯎꯠꯆꯔꯛꯀꯦ ꯃꯈꯥꯗ ꯂꯥꯛꯄ ꯌꯦꯡꯁꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯂꯥꯛꯄ ꯌꯦꯡꯁꯤ꯫ ꯍꯣꯏ ꯍꯣꯏ ꯍꯥꯎꯍꯜꯂꯝꯃꯣ ꯍꯥꯎꯍꯜꯂꯝꯃꯣ ꯏꯟꯖꯥꯡ ꯍꯥꯎꯍꯜꯂꯝꯃꯣ꯫ ꯏꯅꯧ ꯊꯣꯡꯉꯗꯤ ꯏꯍꯥꯎꯇ ꯍꯥꯎꯅꯤꯗ ꯀꯥꯡꯁꯣꯏ ꯊꯣꯡꯉꯁꯨ ꯆꯝꯊꯣꯡ ꯍꯥꯏꯇꯥꯔꯦ ꯆꯝꯊꯣꯡꯇ ꯊꯣꯡꯉꯁꯨ꯫ ꯁꯤꯗꯩ ꯀꯨꯝꯕꯁꯨ ꯌꯥꯏ ꯁꯤꯅ ꯑꯁꯦꯡꯕ ꯂꯝꯕꯤꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯤꯗ ꯀꯨꯝꯃꯒꯦ ꯑꯁꯝꯕꯤꯗ ꯑꯩꯈꯣꯏ ꯑꯁꯝꯕꯤꯗ ꯈꯔ ꯍꯩꯅꯖꯔꯛꯄꯅꯤꯅ ꯀꯥꯏ꯫ ꯏꯔꯨꯖꯗꯕꯤ ꯊꯣꯡꯕꯅꯦꯍꯦ ꯍꯥꯎꯔꯅꯤ ꯃꯤꯂꯩꯁꯦ ꯃꯌꯥꯝ ꯇꯤꯛꯏꯁꯦ꯫ ꯏꯗꯣꯝ ꯂꯥꯛꯄ ꯄꯨꯟꯁꯤꯅꯤ ꯈꯨꯗꯣꯡꯁꯤꯡꯅ ꯂꯥꯛꯄꯅꯤ ꯏꯗꯣꯝ ꯍꯤꯡꯕꯗꯤ ꯉꯝꯂꯣꯏ꯫ ꯅꯨꯃꯤꯠꯂꯩꯁꯦ ꯃꯌꯥꯝ ꯌꯥꯝ ꯇꯨꯔꯦ ꯅꯨꯃꯤꯠꯂꯩꯁꯦ ꯌꯥꯝ ꯇꯨꯔꯦ꯫ ꯄꯥꯝꯃꯨꯗ꯭ꯔꯣ ꯇꯨ ꯂꯩꯁꯦ꯫ ꯊꯥꯒꯠꯆꯔꯤ everyone ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯒꯤ ꯈꯪꯖꯤꯟꯕꯤꯌꯨ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯍꯛꯆꯥꯡ ꯐꯔꯁꯦ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯝꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯥꯕ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯑꯩꯁꯨ ꯑꯣꯏꯖꯒꯦ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯗꯤ ꯈꯣꯡꯖꯣꯝꯁꯦ ꯕꯥꯏ ꯕꯥꯏ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯍꯟꯅꯕ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗꯤ ꯈꯔꯗꯤ ꯂꯩꯈꯣꯝ ꯊꯣꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯀꯦ ꯑꯩ ꯃꯌꯥꯝꯗ ꯈꯣꯡꯖꯣꯝꯗ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯑꯩ ꯎꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯣꯡ ꯇꯥꯔꯁꯨ ꯂꯩꯈꯣꯝ ꯊꯣꯛꯑꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯧꯔꯨꯒꯦ ꯃꯌꯥꯝꯗ ꯈꯣꯡꯖꯣꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯁꯨ ꯃꯌꯥꯝꯅ ꯂꯥꯛꯄꯤꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯗꯨ ꯀꯟꯗꯤꯁꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯖꯩ ꯍꯥꯏꯗꯨꯅ ꯑꯩ ꯁꯨꯝ ꯎꯠꯆꯕꯅꯤ ꯊꯔꯣꯏ ꯇꯥꯔꯝꯗꯣꯏꯔꯥ ꯈꯪꯗꯦ ꯊꯔꯣꯏ ꯈꯨꯜꯂ ꯆꯠꯈ꯭ꯔꯁꯤꯔꯥ ꯂꯝꯕꯤꯁꯦ ꯁꯤ ꯂꯝꯕꯤꯁꯤꯗꯅꯦ ꯑꯩꯅ ꯆꯦꯜꯂ ꯂꯥꯛꯏꯁꯦ ꯆꯦꯜꯂꯛꯄꯅꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏ
ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯐꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯨꯗ ꯑꯋꯥꯕꯁꯤ ꯐꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯞꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯃꯦꯝꯕꯔꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯍꯛꯆꯥꯡ ꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯒꯦ ꯂꯝ ꯌꯥꯝꯅ ꯂꯥꯞꯄꯤ ꯈꯣꯡꯖꯣꯝꯗꯗꯤ ꯈꯤꯇꯪꯗꯤ ꯂꯥꯞꯄꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯆꯦꯟꯗꯣꯏꯅꯤ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯝ ꯈꯪꯉꯔꯣꯏꯅ ꯑꯩꯅ ꯑꯗꯨꯒꯤ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯑꯌꯨꯛꯀꯤꯗꯤ ꯅꯨꯡꯁꯤꯖꯔꯕ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ